पुंसीदा चैना खांबा ngamdragadi punsi segi mahau karinaba punsi haiba punsi se nungaiba amasung awaba hainaba leiba maram adun ma haina aibu hakpi ganu haina mathangda thengnaba nung adu ma kaisum hairakte ba mase china do khang leba ko khang laba kanda aloibda mase nungaiba phangiba awaba phathengna deba china khangbai mathau ta deba miyamna magonda khuram ni deba. Hey guys, ngasi soina nungsi khraba phaja khraba wari ama puduna laksariba miyamna nungsi bigani thajai ngasi gi wari ase egoi ngasi gi wari ase lai saba nupa ama ka ki wari ni ba lai saba nupa asina magonda order ama lakpani ba ekhoi gi lai ama saba gi damakta masi saba gi damakta ekhoi gi phajaba nung ama mathau tai ba ngasai gi lai saba nupa asina chingda chalaga nung ase thibani ba thiba sida mana chingda asum chatpa sida ko nung ama thengna bani ba nung ado uraba kana ma khanbani ba masi gi nung ase aina sage khaliba lai ase saba yaraga ni aina mana magonda yauriba khulai singdo puthoga lai sage hek tawda ko nung adu na hairakpani ba aingonda hakpi ganu aibu thadok piramu madu hairakpadu nupa do kiboi khangboi nung adu thadok lamalo mamang thana kara chatpani ba chalaba kanda ko khajik chalaba kanda nung ama ga thengna bani ba ngasai gi nupa do khanme masi gi nung asidi chap chare aina saning liba lai se masi khallaba kanda ko mana magi khulai singdo puthoga nung adu da hak tuna ko lai se saba hogolakpada nung adu na kaisum hairakte ba ko matumina leiba ko ngasai gi lai ase saba lore yam phajare mana saning liba mong da sare ba aduga lai ase pu gi hain tawdo nung oibani na ko chaw su chaw bani na yam lumme ba lumba sina maram oiraga ngasai gi lai do pu bagi tamak to ko mi mari manga mathau tagani ma khalleba ko kunda chalaga mana mi mari manga puraga lai do lawagi tamak ta lai ba laglaba kanda lai do puraga magi khunai da thamle lai adu bu order jakpun pa do na yeng ba laglaba kanda lai do ubda masu yamna pamle ba pamlaba kanda ngasai gi lai leibe lakpun pa do na haibani ba lai sabanu pa do da ai nung amaga mathau tai ana masi harak pasida ngasai gi lai sabanu pa do na haibani ba nung amaga mathau tai hoi soidana aina masi lai se sarak pam adu da nung amaga lai hawi madu pu do na lak yana sai gi lai sabanu pa do na haibani ba nung amaga mathau tari haiba se kari gi damak ta naina mana haibani ba ekhoi gi lai gi hairu ekhoi gi yubi gumba se thugai ba gi damak ta nung mathau tai se ni ba masi haraba kanda mi mari manga sang du na ngasai gi nung adu su pu do na lak le ba ko duka lai sa gi ba nung adu di ko mi amna puja tawdana ko khurum na khona tawre ba ko ngasai gi aham da thengna gi ba nung adu da di ko mi amna ko jubi nung gi sing se lai gi prasad sing ge ma gi mathak ta thugai na khona tawbani ba aduga ngasai gi nung adu na ko lai sa gi ba nung adu da hang bani ba nangdi yamna nungai khre ko nangonda di mi amna khuram laduna ko haibidi prasad ka pijar aduna khol aduna yamna tawre aduga aina tawri basina kaino aigi thakdana yubi mi ama thukai ra re chaina kya ama khang ba tara re aina masidai sidang sai gi lai sa gi ba nung aduna hairapni ba yengu nangsu ngasi ne aina nungai ri ba matau asumna ko nungai ba yabani adumapu nangna ahamba mana lakpa matamda mana pigada ba ahamba chaina do nangna khangba ngamlamlaba nangsu ngasi miyamna aingonda khuramliba mong gumna nungaina leigadabani nangna ahamba nangna chaina khangba ngamdabagi damaktani nang ngasi hojik chaina khanglibase masigi piklaba wari ase masidi se tamjaninga ase karino haibada ko akhogi ahamba thengnagiba nung ado ma ngasai gi lai saba nupa adu magonda hak kyaina tawda ma chaina hado khangba talleba ko maram adu ma haimna aibu hakpi ganu aina mathangda thengnaba nung adu ma kaisum hairakte ba mase chaina do khang leba ko khang leba kanda aloibda mase nungai ba phangiba awaba phathengna deba chaina khangbai mathau ta deba miyamna magonda khuram ni deba maram masina masigi piknaba wari asida tamjaningai haibase nangi punchi da laklipa chaina awaba miyam singe khangba tamuba madugai thokna matauba madudai thoklaba kanda da ko nangi punchi da nang nungai ba yam peaceful oiba nangi life ama phangani ba punchi ama phangani ba punchi da chaina khangba ngamdragadi punchi segi mahau karina ba punchi haiba punchi se nungai ba amasung awaba haina ba leiba ko maram masina ko chaina haiba chaina sedi ko nangna phana paisa paira su ko phangdau ba leire ba khangba khakta tamo ba khangba bu kallaba ko nang punchi da nungai ba kya masula kani ba masi haira ngasi gi wari ase mata asi de loisinjare kari gum wari asina nungai bi thoklaga de miyamna nungsi bidna channel ase subscribe to biram thingna se gi mathang gi video da matam du bhaw gi damak ta kaina si bye bye.